ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅꯩ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯑꯃꯗ ꯐꯠꯇ꯭ꯔꯕ ꯃꯤꯅ ꯅꯝꯅ ꯇꯥꯕ ꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛ ꯀꯧꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯁꯤ ꯇꯣꯏꯅ ꯍꯨꯔꯥꯟ ꯆꯤꯊꯤ ꯍꯥꯠꯅ ꯁꯨꯅꯕꯒꯤ ꯄꯥꯎꯇꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯤꯜꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡ ꯃꯁꯥ ꯃꯁꯥꯒꯤꯇ ꯈꯟꯕ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯄꯤꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯆꯤꯗꯥꯏꯗ ꯄꯤꯛꯇꯛꯅ ꯁꯥꯔꯤꯕ ꯈꯥꯡꯄꯣꯛꯁꯪ ꯃꯆꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯏꯕꯣꯌꯥꯏꯃ ꯑꯃꯗꯤ ꯃꯦꯝꯇꯣꯟꯕꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯄꯨꯛꯆꯦꯜ ꯆꯥꯎꯏ, ꯃꯤꯒꯤ ꯑꯋꯥꯕ ꯎꯕ ꯉꯝꯗꯦ, ꯃꯤꯅꯨꯡꯁꯤ ꯂꯩ꯫ ꯑꯗꯨꯃꯛꯅꯁꯨ ꯃꯤꯌꯥꯝꯁꯤꯡꯗꯨꯅ ꯃꯈꯣꯏꯕꯨ ꯅꯝꯊꯦꯛꯄꯤ ꯁꯥꯟꯅꯕꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ, ꯃꯦꯝꯇꯣꯟꯕꯤꯗꯨ ꯃꯈꯨꯠꯇ ꯈꯥꯎꯖꯥꯎ ꯑꯃ ꯌꯥꯟꯗꯨꯅ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯂꯤ꯫ ꯂꯥꯛꯅ ꯃꯇꯣꯝꯇ ꯑꯁꯨꯝꯅ ꯍꯥꯏꯖꯔꯤ, "ꯏꯁ, ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯀꯔꯝꯅꯕꯨ ꯊꯣꯛꯂꯒꯗꯕ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯜꯂꯒ ꯁꯨꯔꯒ ꯆꯥꯖꯔꯤꯕ ꯑꯩꯈꯣꯏꯗꯤ ꯋꯥꯕꯅ ꯈꯝꯊꯦꯡꯂꯦ꯫ ꯃꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯗꯨꯕꯨ ꯀꯔꯤ ꯇꯧꯔꯒ ꯂꯩꯔꯤꯕꯅꯣ ꯑꯩ ꯈꯪꯗꯦ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯈꯜꯂꯨꯔꯒ ꯈꯣꯏꯗꯧꯁꯦ ꯍꯦꯛꯇ ꯁꯥꯎꯅꯤꯡꯂꯛꯏ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯂꯥꯏꯕꯛꯇ ꯆꯦꯟꯊꯔꯛꯂꯤꯕ ꯍꯨꯃꯥꯡ ꯃꯔꯤꯛꯇꯣ ꯑꯃꯨꯛ ꯇꯩꯊꯣꯛꯏ, ꯑꯗꯨꯒ ꯃꯈꯥ ꯑꯃꯨꯛ ꯇꯥꯏ, "ꯍꯨꯏ ꯍꯧꯗꯣꯡ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯇꯥꯅꯔꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤꯡꯁꯤꯅ ꯀꯔꯝꯕ ꯀꯥꯟꯗꯅꯣ ꯒ꯭ꯌꯥꯟ ꯇꯥꯅꯔꯛꯂꯒ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯛꯀꯗꯧꯔꯤꯕꯁꯤꯕꯣ"꯫ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯗ ꯃꯥꯡꯗ ꯍꯧꯔꯤꯕ ꯅꯥꯁꯤꯛ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯥꯗ ꯑꯉꯥꯡ ꯑꯅꯤ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯃꯦꯝꯇꯣꯟꯕꯤ ꯃꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯃꯆꯤꯟꯗ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯖꯩ, "ꯏꯁ, ꯑꯉꯥꯡ ꯅꯠꯇ꯭ꯔꯅꯦ? ꯆꯪꯁꯤꯜꯂꯒ ꯌꯦꯡꯂꯒꯦ"꯫ ꯃꯦꯝꯇꯣꯟꯕꯤ ꯑꯃꯨꯛ ꯅꯥꯁꯤꯛ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯎꯔꯤꯕ ꯁꯛꯇꯝꯗꯨ ꯎꯕꯗ ꯃꯁꯥ ꯄꯨꯝꯕ ꯊꯛ ꯅꯤꯛꯂꯤ꯫ ꯃꯆꯤꯟꯗꯒꯤ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯕ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯇꯨꯃꯤꯟꯅ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯋꯥꯈꯜꯗꯁꯨ ꯑꯁꯨꯝꯅ ꯈꯜꯂꯛꯂꯤ, "ꯀꯔꯤ ꯃꯇꯧꯅꯣ ꯁꯤꯗꯤ"꯫ ꯑꯁꯤ ꯈꯜꯂꯒ ꯅꯥꯁꯤꯛ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤ ꯃꯁꯥꯗꯣ ꯍꯥꯏꯐꯦꯠ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯇꯝꯊꯤꯅ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯔꯝꯕꯅꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯃꯨꯛ ꯉꯁꯥꯏ ꯃꯦꯝꯇꯣꯟꯕꯤꯅ ꯂꯥꯛꯈꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯃꯤꯑꯣꯏ ꯈꯔꯁꯨ ꯂꯥꯛꯂꯤ꯫ ꯃꯤꯑꯣꯏꯁꯤꯡꯗꯨꯁꯨ ꯃꯦꯝꯇꯣꯟꯕꯤꯅ ꯅꯥꯁꯤꯛ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯥꯗ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕꯗꯨ ꯎꯔꯦ꯫ ꯃꯤꯑꯣꯏꯁꯤꯡꯗꯣ ꯃꯗꯨ ꯎꯕꯗ ꯁꯤꯔꯤꯕ ꯑꯉꯥꯡ ꯑꯅꯤꯗꯣ ꯃꯦꯝꯇꯣꯟꯕꯤꯅ ꯍꯥꯠꯄꯅꯤ ꯅꯤꯡꯈ꯭ꯔꯦ꯫ ꯃꯈꯣꯏꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ, "ꯑꯁꯤꯗꯤ ꯏꯆꯦ ꯃꯦꯝꯇꯣꯟꯕꯤ ꯅꯠꯇ꯭ꯔꯣ?" "ꯍꯣꯏ, ꯃꯥꯅꯤ"꯫ "ꯃꯥꯗꯤ ꯌꯥꯝꯅ ꯐꯕꯗꯥꯏꯅꯦ"꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯈꯣꯟꯖꯦꯜ ꯍꯧꯅ, ꯃꯤ ꯍꯥꯠꯂꯦ! ꯍꯣ, ꯀꯅꯥ ꯂꯩꯒꯦ? ꯃꯤ ꯍꯥꯠꯂꯦ! ꯃꯌꯥꯝ ꯁꯣꯝꯗ ꯑꯝꯇ ꯂꯥꯛꯄꯤꯌꯣ! ꯃꯤ ꯍꯥꯠꯄꯤꯁꯦ ꯐꯥꯁꯦ!" ꯃꯌꯥꯝꯗꯨ ꯅꯨꯄꯤꯗꯨꯒꯤ ꯋꯥꯍꯩꯗ ꯃꯍꯩ ꯅꯥꯁꯤꯛ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯆꯦꯟꯁꯤꯟꯅꯔꯛꯂꯤ꯫ ꯃꯤꯌꯥꯝꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯑꯃꯨꯛꯁꯨ ꯁꯤꯔꯤꯕ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯗꯨꯁꯨ ꯃꯆꯥ ꯑꯣꯏꯔꯝꯒꯅꯤ ꯈꯪꯖꯗ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯌꯥꯎꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯒꯤ ꯍꯛꯆꯥꯡꯅ ꯊꯋꯥꯏ ꯌꯥꯎꯗ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯕꯗꯨ ꯎꯕꯗ ꯃꯃꯥ ꯑꯣꯏꯕꯤ ꯑꯃꯗꯤ ꯂꯩꯃꯥꯏꯗ ꯒ꯭ꯌꯥꯟ ꯃꯥꯡꯅ ꯇꯥꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯃꯗꯤ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯀꯞꯂꯒ ꯆꯦꯟꯁꯤꯜꯂꯤ꯫ ꯃꯃꯥꯗꯣ ꯃꯆꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯤ, "ꯏꯃꯥꯒꯤ ꯑꯆꯧꯕ, ꯀꯔꯤ ꯃꯇꯧꯅꯣ? ꯏꯃꯥꯕꯨ ꯀꯅꯥꯒ ꯂꯩꯍꯧ ꯍꯥꯏꯕꯅꯣ? ꯅꯪꯁꯨ ꯅꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯕ ꯑꯣꯏꯔꯦꯗꯀꯣ"꯫ ꯃꯦꯝꯇꯣꯟꯕꯤ ꯃꯁꯥꯗꯨ ꯇꯔꯪ ꯑꯃꯗ ꯌꯦꯡꯂꯤ꯫ ꯃꯦꯝꯇꯣꯟꯕꯤꯒꯤ ꯅꯨꯄꯥ ꯏꯕꯣꯌꯥꯏꯃꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯇꯧꯗꯨꯗ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨ ꯅꯣꯝꯂꯛꯂꯤ꯫ ꯃꯦꯝꯇꯣꯟꯕꯤ ꯃꯁꯥꯗꯨ ꯒ꯭ꯌꯥꯟ ꯈꯖꯤꯛ ꯇꯥꯔꯛꯂꯤ꯫ ꯑꯗꯨꯒ ꯑꯀꯣꯏꯕꯗꯨ ꯄꯥꯈꯠꯅ ꯌꯦꯡꯉꯤ꯫ ꯑꯃꯨꯛꯁꯨ ꯃꯉꯛꯇꯨ ꯍꯥꯏꯔꯤ꯫ ꯃꯈꯨꯠ ꯃꯁꯥꯗꯨꯁꯨ ꯊꯛ ꯅꯤꯛꯂꯤ꯫ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯁꯤꯡꯗꯨꯁꯨ ꯃꯦꯝꯇꯣꯟꯕꯤꯗ ꯂꯣꯏꯅ ꯑꯣꯝꯁꯤꯜꯂꯛꯂꯤ꯫ ꯃꯤꯌꯥꯝꯁꯤꯡꯗꯣ ꯃꯦꯝꯇꯣꯟꯕꯤꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯅꯔꯛꯂꯤ, "ꯃꯦꯝꯇꯣꯟꯕꯤꯅ ꯍꯥꯠꯄꯅꯦ ꯑꯉꯥꯡ ꯑꯅꯤꯁꯦ꯫ ꯃꯥꯅꯤ, ꯃꯤ ꯍꯥꯠꯄꯤꯁꯤꯁꯨ ꯍꯥꯠꯇꯣꯛꯈꯤꯁꯤ꯫ ꯍꯌꯦꯡ ꯏꯆꯥ ꯏꯁꯨ ꯑꯃꯨꯛ ꯍꯥꯠꯂꯛꯀꯅꯤ"꯫ ꯍꯅꯨꯕꯤ ꯑꯃꯅꯁꯨ, "ꯃꯔꯨꯁꯦ ꯀꯣꯛꯊꯣꯛꯁꯤ, ꯃꯤ ꯍꯥꯠꯄꯤꯁꯤ꯫ ꯏꯁ, ꯃꯈꯨꯠꯁꯦ ꯍꯥꯏꯗꯅ ꯂꯥꯟꯖꯗꯕ ꯁꯥꯔꯤꯁꯤ ꯌꯦꯡꯉꯨꯅꯦ꯫ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯅꯤꯁꯦ ꯍꯥꯠꯇꯣꯛꯄꯤꯔꯒ꯫ ꯍꯩ, ꯏꯕꯣꯌꯥꯏꯃ, ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯁꯤꯟꯅꯧ꯫ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯋꯥꯔꯛꯀꯦꯅꯦ꯫ ꯄꯨꯊꯣꯔꯛꯎꯅꯦ ꯃꯥꯡꯁꯤꯗ, ꯃꯁꯝꯗꯨ ꯐꯣꯏꯗꯠꯀꯦꯅꯦꯍꯦ"꯫ ꯃꯦꯝꯇꯣꯟꯕꯤ ꯃꯌꯥꯝꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯇꯥꯕꯗ ꯃꯁꯥꯗꯨ ꯄꯥꯈꯠꯅ ꯑꯁꯨꯝꯅ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯛꯂꯤ, "ꯑꯩ ꯃꯤꯍꯥꯠꯄꯤ ꯅꯠꯇꯦ꯫ ꯑꯩꯅ ꯑꯁꯨꯝ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯑꯉꯥꯡꯁꯤꯗꯤ ꯍꯥꯟꯅ ꯑꯁꯨꯝꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯩꯅ ꯅꯠꯇꯦ꯫ ꯃꯌꯥꯝ, ꯃꯤ ꯍꯥꯠꯄꯁꯤ
ꯑꯩꯒꯤ ꯅꯨꯄꯤ ꯃꯦꯝꯇꯣꯟꯕꯤꯅ ꯑꯣꯏꯔꯝꯂꯣꯏ ꯀꯅꯥꯒꯨꯝꯕꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏꯅ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯥꯗꯤ ꯑꯌꯨꯛꯀꯤ ꯆꯦꯡ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯅꯤꯡꯒꯤ ꯈꯨꯔꯥꯄꯤ ꯁꯛꯇꯒꯤ ꯋꯥꯂꯨꯅꯤ ꯍꯥꯏꯅ ꯆꯠꯈꯤꯕꯗ ꯉꯥꯏꯔꯤꯕꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯃꯨꯛꯇ ꯊꯥꯖꯕꯤꯌꯨ ꯃꯆꯤꯟ ꯀꯟꯕ ꯃꯧ ꯑꯃꯅ ꯏꯕꯣꯌꯥꯏꯃꯒꯤ ꯋꯥꯍꯩꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ ꯃꯌꯥꯝ ꯅꯨꯄꯥꯁꯤꯒ ꯅꯨꯄꯤꯁꯤꯒ ꯃꯥꯟꯅꯔꯒ ꯑꯉꯥꯡ ꯑꯅꯤꯁꯦ ꯍꯥꯠꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯄꯨꯂꯞ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯁꯦ ꯃꯌꯥꯝꯗꯣ ꯃꯧ ꯃꯆꯤꯟ ꯀꯟꯕ ꯑꯗꯨꯒꯤ ꯋꯥꯍꯩꯗ ꯍꯣꯏ ꯍꯥꯏꯅ ꯍꯥꯏꯅꯔꯛꯂꯤ ꯃꯦꯝꯇꯣꯟꯕꯤ ꯑꯃꯗꯤ ꯏꯕꯣꯌꯥꯏꯃ ꯃꯈꯣꯏ ꯑꯅꯤꯗꯣ ꯐꯅ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕꯁꯨ ꯃꯤꯌꯥꯝꯁꯤꯡꯗꯨꯅ ꯅꯝꯗꯅ ꯃꯔꯥꯜ ꯁꯤꯖꯤꯟꯕꯤꯔꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯤꯌꯥꯝꯁꯤꯡꯗꯨꯅ ꯌꯥꯝꯅ ꯁꯥꯊꯤꯅ ꯐꯨꯕꯤꯔꯝꯃꯤ ꯑꯃꯗꯤ ꯈꯨꯟ ꯑꯗꯨꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯅꯁꯨ ꯇꯥꯟꯊꯣꯛꯂꯝꯃꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯏꯕꯣꯌꯥꯏꯃ ꯃꯦꯝꯇꯣꯟꯕꯤ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯊꯦꯝꯕꯨꯡ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯌꯥꯝꯅ ꯋꯥꯅ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯍꯧꯕ ꯕꯣꯔꯣꯏ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯥꯗ ꯐꯝꯂꯤ ꯊꯦꯝꯕꯨꯡꯗꯤ ꯃꯕꯨꯛꯇꯨ ꯂꯥꯝꯕꯅ ꯃꯃꯥ ꯃꯄꯥ ꯃꯈꯣꯏ ꯑꯅꯤꯗ ꯀꯟꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤ ꯋꯥꯁꯨ ꯀꯞꯂꯤ ꯃꯦꯝꯇꯣꯟꯕꯤ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯅꯨꯡꯉꯥꯏꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯀꯔꯤꯅꯣ ꯉꯁꯤ ꯑꯩꯈꯣꯏꯗ ꯇꯧꯔꯤꯕ ꯑꯁꯤꯕꯣ ꯏꯕꯣꯌꯥꯏꯃ ꯃꯦꯝꯇꯣꯟꯕꯤꯒꯤ ꯃꯇꯧꯗ ꯊꯦꯝꯖꯤꯟꯕꯤꯔꯛꯂꯤ ꯅꯨꯄꯤ ꯈꯟꯖꯤꯜꯂꯨꯔꯒꯅꯨ ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯊꯣꯛꯎ ꯇꯝꯂꯝꯕꯒꯤꯅꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯑꯩ ꯈꯖꯤꯛꯇꯤ ꯄꯦꯟꯗꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕꯗꯣ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯍꯅꯨꯕꯤ ꯑꯃꯅ ꯎꯔꯤ ꯍꯅꯨꯕꯤꯗꯣ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯣꯛꯇꯨꯅ ꯋꯥꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯝꯃꯤ ꯍꯅꯨꯕꯤꯗꯣ ꯇꯞꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯃꯈꯣꯏꯕꯨ ꯀꯧꯔꯛꯂꯤ ꯏꯁꯨ ꯑꯅꯤꯕꯨ ꯑꯃꯝꯕ ꯑꯁꯤꯗ ꯀꯩꯗꯧꯔꯤꯕꯅꯣ ꯏꯁ ꯑꯉꯥꯡꯁꯤꯁꯨ ꯀꯞꯂꯤꯅꯦ ꯇꯧꯔꯤꯁꯤꯗꯤ ꯑꯃꯨꯛ ꯑꯁꯣꯛꯄꯗꯨ ꯎꯕꯗ ꯉꯛꯅ ꯁꯣꯛꯂꯤꯕ ꯃꯌꯥꯝꯁꯤꯅ ꯀꯩꯒꯤ ꯏꯕꯣꯌꯥꯏꯃꯗꯣ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡ ꯍꯥꯏꯔꯝꯃꯤ ꯍꯅꯨꯕꯤꯗꯣ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯧꯒꯠꯂꯨ ꯊꯦꯡꯖꯤꯜꯂꯛꯑꯦ ꯏꯕꯣꯛꯀꯤꯗ ꯆꯠꯁꯤ ꯏꯕꯣꯛꯁꯨꯅꯦ ꯏꯇꯣꯝꯇꯅꯤ ꯂꯩꯔꯤꯕ ꯉꯁꯤꯗꯒꯤ ꯏꯁꯨꯁꯤꯡꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯁꯤ ꯍꯥꯏꯔꯤꯁꯤꯕꯨ ꯏꯕꯣꯛꯀꯤ ꯂꯩꯔꯝꯃꯤ ꯏꯕꯣꯛꯀꯤꯁꯨ ꯏꯁꯨ ꯅꯨꯄꯤ ꯑꯃ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯩꯈꯤꯗ꯭ꯔꯦ ꯃꯍꯥꯛꯁꯨ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯅ ꯏꯕꯣꯛ ꯈꯛꯇ ꯉꯥꯏꯍꯧꯔꯦ ꯏꯍꯦ ꯅꯈꯣꯏꯕꯨ ꯊꯦꯡꯖꯤꯜꯂꯛꯑꯦꯅꯦ ꯏꯕꯣꯛꯀꯤꯗ ꯆꯠꯂꯁꯤꯅꯦ ꯅꯨꯡꯉꯥꯏꯔꯦ ꯏꯕꯣꯛꯇꯤꯅꯦ ꯉꯁꯤꯁꯦ ꯏꯁꯨ ꯑꯅꯤ ꯐꯪꯂꯕ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯅꯨꯕꯤ ꯑꯗꯨꯅ ꯇꯧꯔꯒ ꯏꯕꯣꯌꯥꯏꯃ ꯃꯦꯝꯇꯣꯟꯕꯤ ꯑꯃꯗꯤ ꯊꯦꯝꯕꯨꯡ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯆꯍꯤ 4ꯒꯤ ꯃꯇꯨꯡꯅꯤ ꯊꯦꯝꯕꯨꯡꯗꯨ ꯁꯨꯃꯥꯡꯗ ꯃꯇꯣꯝꯗ ꯁꯥꯟꯅꯔꯤ ꯃꯦꯝꯇꯣꯟꯕꯤ ꯑꯃꯗꯤ ꯏꯕꯣꯌꯥꯏꯃ ꯃꯈꯣꯏ ꯑꯅꯤꯁꯨ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯂꯝ ꯃꯆꯦꯠ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯗ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯊꯥꯖꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯕꯣꯛ ꯑꯗꯨꯁꯨ ꯃꯥꯡꯒꯣꯜꯗ ꯐꯛ ꯃꯆꯥ ꯑꯃ ꯊꯥꯗꯨꯅ ꯊꯦꯝꯕꯨꯡꯅ ꯇꯧꯔꯤꯕ ꯑꯗꯨ ꯌꯦꯡꯂꯤ ꯊꯦꯝꯕꯨꯡ ꯑꯁꯨꯝ ꯁꯥꯟꯅꯔꯝꯕꯗꯒꯤ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ ꯏꯃꯥ ꯑꯩꯁꯨ ꯍꯣꯔꯦꯟꯗꯤ ꯃꯃꯥꯡꯒꯤ ꯂꯝꯄꯥꯛꯁꯤꯗ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯕꯗꯣ ꯌꯥꯎꯒꯦꯀꯣ ꯑꯩ ꯃꯈꯣꯏꯒ ꯌꯥꯝꯅ ꯁꯥꯟꯅꯅꯤꯡꯉꯤ ꯃꯦꯝꯇꯣꯟꯕꯤꯗꯣ ꯃꯆꯥꯒꯤ ꯋꯥꯍꯩꯗ ꯆꯩꯔꯛꯂꯤ ꯍꯩ ꯏꯃꯥꯅ ꯃꯈꯣꯏꯒ ꯁꯥꯟꯅꯕ ꯌꯥꯗꯦ ꯍꯥꯏꯈꯤꯕꯗꯣ ꯅꯪ ꯀꯥꯎꯔꯕ꯭ꯔꯥ ꯏꯃꯥꯅ ꯑꯃꯨꯛ ꯍꯥꯏꯈꯤꯕ ꯋꯥꯗ ꯑꯅꯤꯔꯛ ꯁꯣꯟꯒꯅꯨ ꯏꯕꯣꯌꯥꯏꯃꯗꯣ ꯃꯦꯝꯇꯣꯟꯕꯤꯒꯤ ꯋꯥꯍꯩꯗ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯉꯥꯡꯁꯤꯅ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦꯅꯦ ꯃꯍꯥꯛꯁꯨ ꯑꯉꯥꯡꯅꯤ ꯃꯈꯣꯏ ꯃꯌꯥꯝꯒ ꯄꯨꯟꯅ ꯁꯥꯟꯅꯅꯤꯡꯕ ꯑꯣꯏꯔꯤꯅꯤ ꯑꯗꯨꯗ ꯅꯪꯅ ꯑꯉꯥꯡꯁꯤꯗ ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯗꯦꯀꯣ ꯐꯖꯅ ꯍꯥꯏꯕꯤꯌꯨ ꯃꯍꯥꯛꯁꯨ ꯍꯌꯦꯡ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯈꯪꯂꯛꯀꯅꯤ ꯃꯦꯝꯇꯣꯟꯕꯤꯗꯣ ꯏꯕꯣꯌꯥꯏꯃꯅ ꯆꯩꯔꯛꯄ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯊꯦꯝꯕꯨꯡꯗꯤ ꯃꯕꯣꯛ ꯊꯔꯣꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯍꯤꯛ ꯀꯞꯊꯣꯛꯈ꯭ꯔꯦ ꯊꯔꯣꯗꯨ ꯃꯁꯨꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯑꯁꯨꯝꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯂꯤ ꯏꯁꯨꯁꯤ ꯃꯈꯣꯏꯅ ꯍꯦꯛ ꯀꯞꯍꯜꯂꯤꯗ ꯏꯁꯨꯕꯨ ꯁꯥꯟꯅꯕ ꯆꯠꯀꯦ ꯍꯥꯏꯕ꯭ꯔꯣ ꯊꯦꯝꯕꯨꯡꯗꯣ ꯁꯨꯠ ꯇꯧꯅ ꯏꯕꯣꯛꯀꯅꯦ ꯍꯌꯦꯡ ꯄꯨꯟꯅ ꯍꯦꯛ ꯆꯠꯁꯤ ꯏꯕꯣꯛꯅ ꯁꯣꯏꯗꯅ ꯄꯨꯕꯤꯒꯦ ꯑꯗꯨꯒꯅꯦ ꯏꯕꯣꯛꯅ ꯇꯧꯔꯒ ꯅꯃꯥꯟꯅꯕ ꯅꯃꯥꯟꯅꯕꯤ ꯃꯌꯥꯝ ꯑꯃꯁꯨ ꯈꯪꯅꯍꯟꯒꯦ ꯊꯦꯝꯕꯨꯡ ꯃꯕꯣꯛꯀꯤ ꯋꯥꯍꯩꯗ ꯍꯔꯥꯎꯅ ꯑꯁꯦꯡꯕ ꯑꯌꯥ ꯑꯗꯨꯗꯤ ꯏꯕꯣꯛ ꯑꯩ ꯑꯃꯨꯛ ꯁꯨꯃꯥꯡꯗ ꯁꯥꯟꯅꯧꯒꯦꯀꯣ ꯍꯌꯦꯡ ꯁꯣꯏꯗꯅ ꯆꯠꯁꯤꯀꯣ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯅꯣꯡꯃ ꯃꯦꯝꯇꯣꯟꯕꯤꯅ ꯊꯦꯡꯅꯈꯤꯕ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯇꯣꯛꯂꯒ ꯊꯝꯂꯝꯕꯒꯤ ꯄꯥꯎ ꯀꯌꯥ ꯑꯃ ꯇꯥꯅꯔꯛꯂꯝꯃꯤ ꯃꯦꯝꯇꯣꯟꯕꯤꯒꯤ ꯈꯨꯟ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯃꯤꯍꯥꯠꯇꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯦꯝꯇꯣꯟꯕꯤꯅꯅꯤ ꯍꯥꯏꯅ ꯅꯤꯡꯂꯤ
ꯃꯦꯝꯇꯣꯟꯕꯤ ꯍꯣꯏꯁꯨ ꯄꯥꯎ ꯑꯗꯨ ꯇꯥꯔꯦ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯀꯔꯤ ꯇꯧꯔꯨꯅꯤ ꯍꯥꯏꯅ ꯇꯨꯃꯤꯟꯅ ꯂꯩꯔꯦ ꯉꯁꯤꯗꯤ ꯃꯦꯝꯇꯣꯟꯕꯤ ꯑꯃꯗꯤ ꯏꯕꯣꯌꯥꯏꯃ ꯃꯈꯣꯏ ꯑꯅꯤꯗꯣ ꯊꯕꯛ ꯆꯠꯊꯣꯛꯈꯤꯕ ꯃꯇꯝꯅꯤ ꯑꯕꯣꯛ ꯊꯥꯔꯣ ꯑꯗꯨꯁꯨ ꯃꯁꯥꯗꯣ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯍꯤꯞꯂꯤ ꯊꯦꯝꯕꯨꯡꯁꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯇꯣꯝꯇ ꯁꯥꯟꯅꯔꯤ ꯊꯦꯝꯕꯨꯡꯗꯣ ꯑꯁꯨꯝ ꯁꯥꯟꯅꯔꯝꯕꯗꯒꯤ ꯂꯝꯄꯥꯛꯇ ꯑꯉꯥꯡꯁꯤꯡꯅ ꯁꯥꯟꯅꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄ ꯑꯗꯨꯗ 이몽롬도 하이페 이행이 ꯑꯗꯨꯒ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯛꯂꯤ ꯄꯥꯕꯁꯨ ꯏꯃꯥꯁꯨ ꯂꯩꯇꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯇꯥꯔꯛꯀꯅꯤ ꯑꯕꯣꯛꯁꯨ ꯍꯤꯞꯂꯤ ꯊꯣꯛꯂꯛꯀꯗꯕ ꯃꯥꯟꯗꯦ ꯑꯩ ꯂꯝꯄꯥꯛꯇ ꯃꯌꯥꯝ ꯁꯥꯟꯅꯔꯤꯁꯦ ꯇꯨꯃꯤꯟꯅ ꯌꯥꯎꯔꯨꯕ ꯌꯥꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯊꯨꯅ ꯃꯈꯣꯏꯅ ꯈꯪꯗ꯭ꯔꯤꯉꯩꯗ ꯍꯜꯂꯛꯀꯦ ꯊꯦꯝꯕꯨꯡ ꯑꯁꯤ ꯈꯟꯗꯨꯅ 이몽롬ꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯂꯝꯄꯥꯛ ꯇꯝꯅ ꯀꯟꯅ ꯍꯦꯛꯇ ꯆꯦꯟꯊꯣꯔꯛꯂꯤ ꯊꯦꯝꯕꯨꯡ ꯑꯁꯨꯝ ꯆꯦꯜꯂꯛꯄꯅ ꯂꯝꯄꯥꯛ ꯑꯗꯨ ꯌꯧꯔꯦ ꯃꯍꯥꯛ ꯑꯉꯥꯡ ꯃꯌꯥꯝꯅ ꯁꯥꯟꯅꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ ꯑꯩꯁꯨ ꯌꯥꯎꯒꯦ ꯑꯩꯁꯨ ꯌꯥꯎꯅꯤꯡꯉꯦ ꯑꯩꯒꯁꯨ ꯁꯥꯟꯅꯁꯤ ꯑꯉꯥꯡ ꯃꯌꯥꯝꯗꯨ ꯄꯨꯂꯞꯅ ꯊꯦꯝꯕꯨꯡꯗ ꯌꯦꯡꯂꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ ꯌꯥꯗꯦ ꯌꯥꯗꯦ ꯌꯥꯎꯕ ꯌꯥꯗꯦ ꯅꯪꯗꯤ ꯑꯩꯈꯣꯏꯒ ꯈꯪꯅꯗꯦ ꯌꯥꯎꯕ ꯌꯥꯗꯦ ꯑꯉꯥꯡꯁꯤꯡꯗꯣ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯍꯣꯏ ꯍꯥꯏꯗꯨꯅ ꯊꯦꯝꯕꯨꯡꯕꯨ ꯁꯥꯟꯅꯕ ꯌꯥꯎꯍꯜꯂꯝꯗꯦ ꯊꯦꯝꯕꯨꯡ ꯅꯨꯡꯉꯥꯏꯇ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯃꯁꯤꯗ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯂꯩ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯦꯞꯂꯤꯉꯩꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ ꯅꯪ ꯑꯩꯒ ꯃꯔꯨꯞ ꯑꯣꯏꯁꯤꯀꯣ ꯃꯈꯣꯏꯒ ꯑꯣꯏꯒꯅꯣ ꯌꯥꯝꯅ ꯐꯠꯇꯕꯅꯦ ꯃꯣꯏꯗꯤ ꯊꯦꯝꯕꯨꯡꯗꯣ ꯍꯔꯥꯎꯅ ꯃꯉꯛ ꯅꯣꯝꯃꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯃꯨꯛ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯂꯤ ꯑꯩꯗꯤꯅꯦꯀꯣ ꯑꯩꯒꯤ ꯄꯥꯕ ꯏꯃꯥ ꯃꯈꯣꯏ ꯑꯅꯤꯅꯅꯦ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯦꯝꯕꯤ ꯁꯅꯥ ꯀꯧꯕꯤꯌꯦ ꯑꯗꯣ ꯅꯪꯗꯤ ꯀꯩ ꯀꯧꯕꯤ ꯊꯦꯝꯕꯨꯡꯗꯣ ꯍꯔꯥꯎꯅ ꯊꯦꯝꯕꯨꯡ ꯑꯁꯨꯝꯅ ꯂꯦꯝꯕꯤ ꯁꯅꯥ ꯑꯃꯗꯤ ꯊꯦꯝꯕꯨꯡꯗꯣ ꯍꯔꯥꯎꯅ ꯂꯝꯄꯥꯛꯇꯨꯗ ꯁꯥꯟꯅꯔꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯂꯦꯝꯕꯤ ꯁꯅꯥꯗꯣ ꯃꯃꯥꯅ ꯈꯪꯖꯤꯡꯖꯤꯡꯈꯤꯕ ꯂꯦꯝꯕꯤ ꯁꯅꯥꯗꯣ ꯃꯃꯥꯒꯤ ꯈꯪꯍꯧꯗꯅ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯉꯛꯅ ꯃꯃꯥꯗꯨ ꯌꯦꯡꯂꯤ ꯃꯃꯥꯗꯨꯗꯤ ꯁꯥꯎꯅ ꯊꯦꯝꯕꯨꯡꯗꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ ꯍꯩ ꯃꯤꯍꯥꯠꯄꯤꯒꯤ ꯃꯆꯥꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥ ꯀꯩꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯑꯁꯤꯗ ꯑꯃꯨꯛ ꯃꯤꯍꯥꯠꯄ ꯇꯝꯕꯤꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯊꯦꯝꯕꯨꯡꯗꯣ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯑꯗꯨꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯂꯤ ꯂꯦꯝꯕꯤ ꯁꯅꯥꯒꯤ ꯃꯃꯥꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯣ ꯅꯥꯛ ꯌꯦꯠꯇ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯈꯔꯁꯨ ꯇꯥꯔꯗꯨꯅ ꯆꯪꯁꯤꯟꯅꯔꯛꯂꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ ꯃꯧ ꯅꯍꯥ ꯑꯃꯅ ꯏꯁ ꯃꯃꯥ ꯃꯤꯍꯥꯠꯄꯤꯅꯦ ꯃꯆꯥꯁꯦ ꯃꯤꯍꯥꯠꯄ ꯍꯩꯔꯝꯅꯤ ꯏꯆꯥ ꯏꯁꯨꯒ ꯂꯣꯏꯅꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯍꯦ ꯏꯆꯥ ꯏꯁꯨꯁꯤꯡꯁꯦ ꯐꯥꯖꯤꯟꯅꯧꯅꯦ ꯑꯩꯁꯨ ꯏꯆꯥꯁꯦ ꯌꯨꯝꯗ ꯄꯨꯖꯈ꯭ꯔꯒꯦ ꯅꯨꯄꯥ ꯑꯃꯅꯁꯨ ꯍꯩ ꯆꯠꯂꯨ ꯆꯠꯂꯨ ꯑꯃꯨꯛ ꯍꯟꯅ ꯁ꯭ꯋꯥꯏꯁꯤꯗ ꯊꯣꯛꯂꯛꯀꯅꯨ ꯅꯁꯛꯇꯨ ꯐꯥꯎꯕ ꯍꯦꯛ ꯎꯍꯜꯂꯛꯀꯅꯨ ꯀꯤꯖꯩꯅꯦ ꯊꯦꯝꯕꯨꯡꯗꯨ ꯃꯤꯌꯥꯝꯁꯤꯡꯗꯨꯅ ꯃꯍꯥꯛꯄꯨ ꯎꯔꯒ ꯍꯩꯅꯗꯕ ꯊꯤꯅ ꯉꯥꯡꯂꯛꯄꯗꯣ ꯑꯁꯨꯝ ꯇꯥꯔꯒ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯇ꯭ꯔꯦ ꯃꯍꯥꯛ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯞꯂꯒ ꯃꯌꯨꯝ ꯌꯧꯅꯕ ꯆꯦꯜꯂꯛꯂꯤ ꯑꯕꯣꯛ ꯊꯥꯔꯣꯁꯨ ꯃꯥꯡꯒꯣꯜꯗ ꯊꯋꯥꯏ ꯋꯥꯅ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤ ꯃꯁꯨꯅ ꯀꯞꯂꯒ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯑꯁꯨꯝꯅ ꯍꯪꯖꯔꯛꯂꯤ ꯏꯁꯨ ꯀꯩꯗꯧꯔꯦ ꯑꯕꯣꯛꯇ ꯍꯥꯏꯌꯨꯁꯦ ꯑꯕꯣꯛ ꯑꯩꯅꯦꯀꯣ ꯑꯕꯣꯛꯇ ꯍꯥꯏꯔꯝꯗꯕꯤ ꯂꯝꯄꯥꯛꯇ ꯃꯌꯥꯝ ꯁꯥꯟꯅꯔꯤꯁꯤ ꯌꯥꯎꯕ ꯆꯠꯂꯨꯕꯅꯤ ꯑꯗꯨꯒꯅꯦꯀꯣ ꯃꯌꯥꯝꯅ ꯑꯩꯕꯨ ꯃꯤꯍꯥꯠꯄꯤꯒꯤ ꯃꯆꯥ ꯍꯥꯏꯅ ꯊꯤꯅ ꯆꯩꯔꯛꯂꯤꯕ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯂꯛꯀꯅꯨꯁꯨ ꯍꯥꯏꯔꯤꯕ ꯊꯦꯝꯕꯨꯡ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯍꯦꯛ ꯀꯞꯂꯦ ꯊꯥꯔꯣꯗꯣ ꯃꯁꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯡ ꯑꯗꯨ ꯇꯥꯔꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯗꯨ ꯂꯣꯠꯁꯤꯟꯈ꯭ꯔꯒ ꯑꯁꯨꯝꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯂꯤ ꯏꯁꯨꯁꯤꯗꯤ ꯈꯟꯖꯤꯜꯂꯨꯅꯨ ꯃꯗꯨꯗ ꯃꯈꯣꯏꯅ ꯈꯪꯗꯕꯒꯤ ꯉꯥꯡꯖꯔꯤꯕ ꯍꯥꯏꯖꯔꯤꯕꯅꯤ ꯍꯦꯛ ꯈꯟꯗꯣꯛꯎ ꯊꯦꯝꯕꯨꯡꯗ ꯃꯕꯣꯛꯀꯤ ꯋꯥꯍꯩꯗ ꯀꯞꯂꯝꯕꯗꯨ ꯈꯔ ꯐꯥꯊꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ ꯑꯕꯣꯛ ꯑꯗꯨ ꯀꯩꯒꯤꯅꯣ ꯃꯣꯏꯅ ꯑꯩꯁꯤ ꯃꯤꯍꯥꯠꯄꯤꯒꯤ ꯃꯆꯥꯅꯤ ꯍꯥꯏꯔꯤꯕ ꯑꯩꯗꯤ ꯃꯤꯍꯥꯠꯄꯤꯒꯤ ꯃꯆꯥꯁꯨ ꯅꯠꯇꯦ ꯊꯥꯔꯣ ꯃꯁꯨꯒꯤ ꯋꯥꯍꯩꯗ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯋꯥꯗꯨ ꯊꯩꯗꯣꯔꯛꯏ ꯅꯃꯥꯏ ꯅꯃꯤꯠꯀꯁꯤꯗꯤ ꯀꯞꯂꯨꯕꯒꯤ ꯏꯄꯣꯝ ꯄꯣꯝꯂꯤ ꯇꯧꯔꯤꯁꯦ ꯊꯤꯗ ꯑꯉꯥꯎꯕꯁꯤꯗꯤ ꯁꯦ ꯂꯥꯛꯑꯣ ꯑꯕꯣꯛꯅꯦ ꯏꯁꯨꯒꯤ ꯃꯥꯏ ꯇꯥꯕꯤꯒꯦ ꯂꯥꯛꯑꯣ ꯊꯦꯝꯕꯨꯡꯗꯣ ꯃꯕꯣꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ ꯑꯗꯨꯕꯨ ꯑꯅꯤꯔꯛ ꯁꯨꯅ ꯍꯪꯕꯗꯤ ꯉꯝꯗ꯭ꯔꯦ ꯍꯌꯦꯡ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯪꯖꯔꯛꯂꯁꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯈꯨꯜ ꯂꯩꯀꯥꯏ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯊꯦꯝꯕꯨꯡꯕꯨ ꯎꯔꯒ ꯍꯩꯅꯗꯕ ꯃꯤꯍꯥꯠꯄꯤꯒꯤ ꯃꯆꯥꯅꯤ ꯍꯥꯏꯅ ꯊꯤꯅ ꯉꯥꯡꯕꯤꯕꯁꯤꯡ ꯑꯗꯨꯗꯤ ꯂꯦꯞꯂꯝꯗꯦ ꯊꯦꯝꯕꯨꯡꯁꯨ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯑꯗꯨꯝꯅ ꯉꯥꯡꯕ ꯈꯣꯠꯄ ꯇꯣꯏꯅ ꯇꯧꯕ ꯑꯗꯨꯗ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯈꯤꯗ꯭ꯔꯦ ꯂꯦꯝꯕꯤ ꯁꯅꯥꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯡꯉꯥꯏꯇ ꯊꯦꯝꯕꯨꯡ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯊꯦꯡꯅꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯊꯦꯝꯕꯨꯡꯕꯨ ꯂꯥꯛꯄ ꯉꯥꯏꯖꯔꯝꯃꯤ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯊꯦꯝꯕꯨꯡꯁꯨ ꯍꯧꯖꯤꯛꯇꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯇ ꯅꯠꯇꯅ ꯋꯥꯡ ꯆꯥꯎꯔꯕ
Yengbada nupa amagi karisu watraba misak ama haibado oirami. Aduga mahak mapangdaso aduki matik kalami. Miyamga manade maching phatti. Memtonbi amadi ibo yaima makhoi anisu ahal oisilaklami. Abok tharodi laikhidri. Adubo memtonbi da phangkiba mihatpi haiba mingthol adudi ngasi phawba koktri. Amadi misi adugi pausu adumak toina tari ngasisu. Thembung ngasidi mamada phangkiba mingthol adugi maram pumba khanglami. Ibo yaimado sumang aduda phak macha ama tharaga nuksado kanna yairi. Memtonbi sunakanda phida macha ama tharaga yongchakto kanna kheli. Ibo yaimado magi nupina tawribado yengna asumna hanglakli. Ha, nupiya. Isa nupa sak phajaba adude ngasi ayuktagi udene. Mabu hawgatribro. Hawgatkre. Isado ibungogumba nate. Thabak phakraba isani. Mama ay lawdana ngasaina. Pata nga pharuni haina sakhrabani. Thabakta mama lawjaraso. Masak matawdadi. Mapa ay lawbaginine. Fajaribado. Memtonbido ibo yaimagi wahayda hekta hauna noktorakli. Asumna mamampa anina noklibado patagi nga pharuraga halakpa thembung na uri. Thembung duso makhoi anigi matawda nafwetaw na sangsilaktuna mapagi nakanda famlakli aduga asumna hayrakli. Baba, ngasidi imase yamna haraw no iko. Ibo yaimasu masada noklaga. Adabudi ipana namasida misi khapsin bagini. Memton bido ibo yaimagi wahayda sarab tawna asumna hayramlaga sangkri. Ayda sangzakragi. Nasa pakhang pharabasi phawba ikaiba khit khangkhidre. Ibo yaimadi memton bigi matawduda yenglaga nohori. Asumna namit kharani amu hawjingkhre adubo thembung hoina leiriba khulleikai aduda namit khudingi asiba hakjang thengnabagi paw taba henjila ami. Thembung su paw adu tarami paw adu tabada mama abu amu miyam sing aduna singnabiramgadra haina wakhaldu wajarami. Aduga nakal amaromdana lembi sanado Thembung makhoi anina thengna kiba mafam aduda laktuna ngasisu thembung lakpra haina matomta tarak ngairi. Asumna lembi sanana adumna leiribado masabu thirakliba mahaki mamana uri. Mamadu sauna machagi manakta sangsilakli aduga asumna hayrakli. Hai, imagi bema. Nangbo imana kayarak hana hairaba natro. Mi hatpi adugi masagi wakhaldo thadu haidana. Nang sutariba natro. Numit khudingi. Laibag asida misi minagi paw tariba ase. Siriba singdo mamadu na hatpanine. Onthok na gyan takhidredako aigi isase. Lembi sana mama na haribado tarabasu mahakta siludre. Madugi mahud mamada asumna hayramlaga chatpa hawkhre. Ima, nang adum ngangdana leibi hawroko. Nasa yumda changjarage. Mamadudi masagi mataw aduda pendana asumna hayawri. Aigi isasibu karino. Mana khalibu wakhalasibo. Asumna matam khara hawkhre. Ayu angan bani thembungdo pata nga phani haina lakli. Lembi sana sunamit ase pata thambal hekbani haina lakli. Thembung asum lakpada laptakna patugi mapanda masak mataw phajabi yengbada chung phiral charabi nupi amana leptuna kanagumba ama lakpa ngairibadu uri. Thembung nupido ubada masado swailawi amadi mahaki thamoi aduso don yeibagum dong yeirakli. Thembung masagi makhuto thaba mapada thame aduga matomta asumna haije. Is karino aigi thamoi sina mabu uraga kanna chongliba. Thembung do asum lembi sanada yenglambadagi hawkhiba punsigi wari ama ningsinglakli. Thembung amadi lembi sana makhoi anido lampak adugi masida hawba hainaw pambi adugi makhada harawna noklaga sanari. Lembi sanana asum sanarambadagi waraduna asumna hayrakli. Thembung ay wari ngaya amu pothase. Thembung su sordo chawna holaga hayrakli. Ohoy ay suwari. Asi hainaduna makhoi ani hainaw pambi adugi makhada family. Lembi sana karomdagi no khangde makhut masaduna sem achawba ama puthorakli aduga thembung da piri. Thembung su semdo ubada harawna makhut adu tingthoraktuna semdo bu lawge tawi. Adubu khanghaude karomdagi mataw karamna lakhibano lembi sanagi mamado masagi makhutto paiduna tap lawna singkhatki. Aduga musauna thembungi mamai aduda khupakna thaki. Lembi sanagi mamado sauna sumna hayrakli. Is tawngambigi masanina masasiso ngamkhredako. Is isa sida kari toksinbigi hairibano.
Mamado amuk lembi sanado asulaga asumna hairagli. Hai, chasila uyumda. Amuk hana, mihatpi asigi masasiga punba yaroi. Lembi sanagi mamado wahaisi hairaga machabu makhut paiduna mafamdudagi singduna pukri. Lembi sanado mamana duna tarakpa duda upai leita kaptuna thembungda yengduna mamagi tung inkri. Thembung so lembi sana chakribado thawai chakna yenghori. Thembung khalamba wakhando mahakpu kaurakpagi khonjal ama tarakpa duda kya lakli. Thembungna kya lakpadadi lembi sanado thembunggi mang oirapna leptuna leiramli. Thembung masado khangpre khangi. Maningda franglauna songthui. Lembi sanado thembunggi matauda nokfetau na sumna hairakli. Ibung, nasanbo ibunggi hinaw asida ibung na nga phabado aisu yaujage. Aisu patyaida horiba thambalse khare hekjage. Hoi. Asumna thembunga amadi lembi sana makhoi ani do punna thembunggi hinaw adu tawraga pat adugi mayayda lakli. Thembungda hido hona lembi sanada lona michina amuk suyengli. Lembi sana su sab mane mahaksu thembungda amuk nokphetau ni yengli. Thembungda tapna asumna hairakli. Isan gi mingsibo nabung aigidi thembung kawi. Isan gidi. Lembi sana thembungna mahaki ming hairakpa aduda masado gyan tajadre. Milu ani da pirangna thumatna thembungda nuksina yenglakli. Jimbaldagi wahai amata thokpa ngamdre masa pumba phajinkre. Thembung di lembi sanagi matauda tingak yengli. Thembung ngahak asum yenglambadagi asumna hairakli. Ichan. Lembi sana thembungna amuk hana kaurakpa duda kya lakli aduga wakhalda asumna khalakli. Mahaksibo oiramloida. Aina hena khanjinba oirini. Asumna khalaba matung thembungda yenglaga tablapna asumna mahaki pakhumda pirakli. Ibung aigidi lembi sana kawi. Thembung so lembi sanagi mingdo tabada tapna masinda sonjay. Lembi sana haiba. Mahaksibo aina matam kuina. Kana khanganda lona nuksizarakiba. Aigi angang oiringegi maruk lembi sanado oiridra. Kuireko matam duso. Ukhidabaso kuirabanina. Saktamdo phawba hek laksinba ngamdre tawrise. Aibo hangbana phadawribra. Nupanabu hekta hanglaki. Asi haiduna thembung lembi sanada singnaba amaga loinana hanglami. Adubu lembi sanaso thembungna hanglaklibado tabada mahak ngakpa haraubuna loikre. Lembi sana ngasai makai khangatuna thamlamba pirangsingdo tamna sinthali aduga mangaktu nomduna asumna pakhum pirakli. Mane. Thembung pakhumda tabada haraubuna loikre asumna namisidagi thembung amadi lembi sana makhoi anido punba horaklami. Amadi yamna sunungsinarami. Asumna numit kayani hawkre adubu laibak asida matam kuinadagi taduna lakliba mihathina hatoklaga thamlambagi paududi adumaktari ngasisu. Mihat singdo amuk sumiyam singduna thembungi mama memtonbina hatpani haina ningli. Thembung thenglaba ahinga duda tumthaba yada mama mapa ani butakini haiduna tapna thongdu hangduna tholakli. Aduga tapna mangolgi dari aduda phamthei. Thembung asum phamlambadagi wakhalama tapna lakli. Aikhoi shibo asumna kayam kuina miyam sina lana uduna laikhini. Nungaiba masak khangjaraktrabi aigi ma sibo adum mara leiduna mi hatpi taradra. Nate aigi ma mi hatpi nate. Mahakti akhang kanbini thauna leibini. Ai imagi athiba mingthose kokhandaba yade. Imabu nungaina thamdaba yade. Adudi ai kari tawgani. Hayeng ayuk ngana hekta asiba haksang toina phangba nasik pambi adugi manakta hekta chatlaki. Aduga lumduna leiraki. Asengba ma khangdoktaba yade. Asumna ahinga simasu hawkre mathangi namitni. Thembungdo asiba haksang toina phangba nasik pambi adudagi khara laptakna marum amada lumduna leiri. Mahakna asumadumna leiringaida phimu setpa sagol tongba nupa ani khakna yamna chawba khawjaw ama puraga nasik pambigi manakta sangsankhibadu uri. Thembungdu madu ubada mamit mana chap yungi. Sagol tongba nupa anido nasik pambi adugi makhada achawba khawjaw singdo ammam paiduna nak yeto yamna munna yengi. Amuksu makhoi anido yengni. Aduga khawjawdudagi pikliba thawai yawdraba asiba anganganigi haksang lawthorakli. Thembungdi madu ubada pungak ngakre. Mahak tumina asum yengli aduga wakhaldasu asumna khali.
ꯑꯩ ꯁꯒꯣꯜ ꯇꯣꯡꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯑꯃ ꯈꯪꯗꯣꯛꯂꯒꯦ꯫ ꯁꯣꯝꯗꯁꯨ ꯅꯨꯄꯥ ꯑꯅꯤꯗꯣ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯅꯤꯗꯣ ꯅꯥꯁꯤꯛ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯊꯝꯂꯝꯃꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯤ꯫ ꯊꯦꯝꯕꯨꯡꯁꯨ ꯃꯗꯨ ꯎꯕꯗ ꯃꯈꯣꯏꯒꯤ ꯇꯨꯡ ꯏꯜꯂꯛꯂꯤ꯫ ꯊꯦꯝꯕꯨꯡꯗꯣ ꯑꯁꯨꯝ ꯁꯒꯣꯜ ꯇꯣꯡꯕ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯇꯨꯡ ꯏꯜꯂꯛꯄꯅ ꯌꯥꯝꯅ ꯆꯥꯎꯕ ꯁꯨꯔꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯤ꯫ ꯊꯦꯝꯕꯨꯡ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯁꯨꯝ ꯆꯪꯂꯛꯄꯗ ꯃꯁꯥꯗꯣ ꯉꯛꯄꯅ ꯂꯣꯏꯔꯦ꯫ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯅꯥꯛ ꯌꯦꯠ ꯃꯐꯝ ꯈꯨꯗꯤꯡ ꯑꯁꯤꯕ ꯃꯤꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯑꯁꯤꯕ ꯍꯛꯆꯥꯡ ꯀꯌꯥꯅ ꯄꯩꯗꯨꯅ ꯂꯩꯔꯤ꯫ ꯃꯐꯝꯗꯣ ꯌꯦꯡꯕꯗ ꯑꯀꯤꯕꯅꯤ꯫ ꯃꯍꯥꯛ ꯑꯁꯨꯝ ꯂꯣꯟꯅ ꯆꯪꯂꯛꯄꯅ ꯃꯤꯑꯣꯏ ꯈꯔꯅ ꯋꯥꯔꯤ ꯁꯥꯔꯤꯕꯗꯣ ꯅꯥꯁꯣꯟ ꯄꯤꯛꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯑꯩꯈꯣꯏꯅ ꯑꯁꯨꯝꯅ ꯃꯤꯑꯣꯏ ꯃꯁꯤꯡ ꯈꯪꯗꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯌꯥꯗꯤ ꯀꯨꯏꯔꯦꯗꯣ꯫ ꯑꯇꯣꯞꯄ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗꯁꯨ ꯀꯨꯏꯔꯦꯕꯨ, ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯀꯨꯏꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯉꯛꯂꯤꯕꯗꯤ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯕ ꯉꯝꯗ꯭ꯔꯤꯕꯁꯤꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯁꯦ ꯁꯤꯡꯗꯤ ꯌꯥꯝꯅ ꯁꯤꯡꯕꯖꯥꯠꯅꯤ꯫ ꯉꯁꯤꯗꯤ ꯏꯅꯤꯡꯊꯧꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ꯫ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠꯁꯤꯡꯁꯤ ꯑꯃꯨꯛ ꯄꯨꯈꯤꯅꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯗ ꯑꯃꯨꯛ ꯌꯣꯟꯒꯗꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯁꯦꯜꯗꯤ ꯐꯖꯅ ꯇꯥꯜꯂꯦ ꯏꯅꯤꯡꯊꯧꯁꯦ, ꯃꯔꯥ ꯂꯩꯖꯗ꯭ꯔꯕ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯕꯨ ꯍꯥꯠꯂꯒ꯫ ꯑꯇꯣꯞꯄ ꯑꯃꯗꯨꯁꯨ ꯑꯗꯨꯅꯤꯅꯦ ꯏꯇꯥꯎ, ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯥꯡꯗꯅ ꯏꯅꯤꯡꯊꯧꯅ ꯇꯧꯔꯤꯁꯦ ꯄꯨꯛꯆꯦꯜ ꯆꯥꯎꯕ, ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯅꯤꯡꯊꯧ ꯑꯃꯒꯤ ꯁꯛꯂꯣꯟꯅꯤ ꯃꯍꯥꯛꯅ ꯂꯧꯔꯤꯕꯁꯦ꯫ ꯊꯦꯝꯕꯨꯡꯗ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯣ ꯇꯥꯕꯗ ꯃꯁꯥꯗꯣ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯤ ꯑꯃꯗꯤ ꯋꯥꯈꯜꯗꯁꯨ ꯑꯁꯨꯝꯅ ꯈꯜꯂꯤ꯫ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯏꯅꯤꯡꯊꯧꯃꯛꯅ ꯐꯩ ꯈꯪꯒꯅꯤꯗꯣ, ꯑꯩꯒꯤ ꯏꯃꯥꯕꯨ ꯃꯔꯥꯜ ꯀꯔꯤꯁꯨ ꯂꯩꯇꯅ ꯃꯔꯥꯜ ꯂꯩꯕ ꯇꯥꯍꯟꯕꯒꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯁꯨꯝ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯊꯦꯝꯕꯨꯡꯁꯨ ꯑꯗꯨꯃꯛ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯣꯠꯂꯒ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯏꯕꯣꯇꯣꯟꯕ ꯃꯍꯥꯛꯁꯨ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯤ꯫ ꯊꯦꯝꯕꯨꯡ ꯃꯗꯨ ꯎꯕꯗ ꯃꯁꯥꯗो ꯐ꯭ꯔꯪ ꯂꯥꯎꯅ ꯁꯥꯎꯒꯠꯂꯤ ꯑꯗꯨꯒ ꯃꯇꯣꯝꯇ ꯈꯨꯇꯨꯝꯗꯨ ꯇꯥꯁꯤꯟꯗꯨꯅ ꯍꯥꯏꯖꯩ, ꯉꯁꯤꯗꯤ ꯏꯃꯥꯗ ꯐꯪꯂꯤꯕ ꯃꯤꯍꯥꯠꯄꯤ ꯍꯥꯏꯕꯁꯦ ꯃꯆꯥ ꯑꯩꯅ ꯀꯣꯛꯍꯜꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯛꯇ ꯂꯩꯕ ꯆꯥꯎꯔꯕ ꯆꯤꯡꯗꯨꯝꯒꯨꯝꯂꯕ ꯅꯨꯡꯗꯣ ꯃꯈꯨꯠꯇꯨꯅ ꯐꯠ ꯂꯥꯎꯅ ꯊꯥꯡꯒꯠꯂꯤ꯫ ꯅꯤꯡꯊꯧ ꯏꯕꯣꯇꯣꯟꯕ ꯑꯃꯗꯤ ꯃꯍꯥꯛꯀ ꯂꯣꯏꯅꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯈꯔ ꯑꯃꯗꯤ ꯃꯆꯤꯟꯗ ꯑꯁꯨꯝꯅꯁꯨ ꯍꯥꯏꯗꯣꯛꯈꯤ, ꯏꯁ ꯍꯤꯡꯆꯥꯕꯅꯤꯅꯦ, ꯆꯦꯜꯂꯣ ꯃꯌꯥꯝ, ꯆꯦꯜꯂꯣ ꯆꯦꯜꯂꯣ, ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯂꯁꯦ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯗꯣ ꯊꯦꯝꯕꯨꯡꯒꯤ ꯃꯇꯧꯗꯨꯗ ꯃꯥꯏꯀꯩ ꯈꯪꯗꯅ ꯆꯦꯟꯅꯔꯤ꯫ ꯃꯈꯣꯏꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯅꯤꯡꯊꯧ ꯏꯕꯣꯇꯣꯟꯕꯁꯨ ꯌꯥꯎꯔꯤ꯫ ꯊꯦꯝꯕꯨꯡꯗꯨ ꯁꯥꯎꯅ ꯆꯦꯟꯅꯔꯤꯕ ꯃꯤꯌꯥꯝꯁꯤꯡꯗꯨꯗ ꯌꯦꯡꯂꯒ ꯅꯤꯡꯊꯧ ꯏꯕꯣꯇꯣꯟꯕꯕꯨ ꯊꯤꯔꯤ꯫ ꯎꯔꯦ, ꯃꯍꯥꯛꯀꯤ ꯃꯥꯡ ꯑꯣꯏꯔꯞꯅ ꯆꯦꯜꯂꯤꯕꯗꯣ꯫ ꯊꯦꯝꯕꯨꯡ ꯃꯗꯨ ꯎꯕꯗ ꯃꯈꯨꯠꯇ ꯊꯥꯡꯒꯠꯂꯤꯕ ꯑꯆꯧꯕ ꯅꯨꯡꯖꯥꯎꯗꯣ ꯅꯤꯡꯊꯧ ꯏꯕꯣꯇꯣꯟꯕ ꯇꯝꯅ ꯂꯪꯁꯤꯜꯂꯤ꯫ ꯅꯤꯡꯊꯧ ꯏꯕꯣꯇꯣꯟꯕꯗꯣ ꯅꯨꯡꯖꯥꯎꯗꯨꯅ ꯅꯟꯕꯗ ꯃꯁꯥꯗꯣ ꯂꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯊꯦꯝꯕꯨꯡ ꯃꯗꯨ ꯎꯕꯗ ꯍꯧꯅ ꯅꯣꯛꯇꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯅ ꯃꯇꯝ ꯀꯨꯏꯅ ꯇꯧꯔꯛꯂꯤꯕ ꯐꯠꯇ꯭ꯔꯕ ꯊꯕꯛ ꯑꯗꯨ ꯃꯤꯌꯥꯝꯃꯥꯡꯗ ꯁꯦꯡꯗꯣꯛꯎ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯏꯕꯣꯇꯣꯟꯕꯗꯨ ꯀꯞꯂꯒ ꯑꯁꯨꯝꯅ ꯅꯨꯡꯖꯥꯎ ꯑꯗꯨꯒꯤ ꯃꯈꯥꯗꯒꯤ ꯍꯥꯏꯔꯛꯂꯤ, ꯍꯣꯏ ꯍꯣꯏ, ꯑꯩ ꯁꯦꯡꯗꯣꯛꯆꯒꯦ, ꯑꯩ ꯁꯣꯏꯗꯅ ꯁꯦꯡꯗꯣꯛꯆꯒꯦ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯏꯕꯣꯇꯣꯟꯕꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯗꯨꯗ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯂꯝꯕ ꯀꯌꯥ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯂꯩꯔꯤꯕꯁꯤꯡꯗꯨꯒꯤ ꯃꯔꯝ ꯁꯦꯡꯗꯣꯛꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝꯁꯤꯡꯗꯣ ꯑꯁꯦꯡꯕ ꯑꯆꯨꯝꯕꯁꯤꯡꯗꯣ ꯈꯪꯂꯛꯂꯕꯗꯗꯤ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯁꯤꯡꯗꯨꯅ ꯍꯥꯠꯇꯣꯛꯂꯝꯃꯤ ꯑꯗꯨꯒ ꯊꯦꯝꯕꯨꯡꯕꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯍꯥꯞꯂꯝꯃꯤ꯫ ꯊꯥ ꯈꯔꯒꯤ ꯃꯇꯨꯡ ꯂꯦꯝꯕꯤ ꯁꯅꯥ ꯑꯃꯗꯤ ꯊꯦꯝꯕꯨꯡ ꯃꯈꯣꯏ ꯑꯅꯤꯗꯣ ꯂꯨꯍꯣꯡꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫